Yang na pairiba aeroplane amasung fighter jet sing asina kari maramgidamakta Prithibigi wangmada lanthoktuno paiba ngamdribano asigumlaba Indonesia da leiba tribe kangbu ama hairiba tribe kangbu asigi makogi mayum sing asi u mathakta loina saba masida makoina sa phauba u mathakta pukatna yokpa amadi lising tara nipan piba kaksingi maramda som tabirabra asina singlaba interesting oirba factsing amazing fact Manipur YouTube channel gi ngasigi anoba episode asidamtang thamjake aduga episode ase hodring mamangda channel asibu hojik phauba subscribe to bidribik chilinaw singna channel asibu subscribe amtang tawsinbiramo fact number 1 da lobirasi Leiba kamadagi leiba kamada smuggling tawpa masida illegal oiba maongda aronba potsaksing puthok pusin tawbagi maramda buti mayamna su yamna tabiramlagani natragana jungle da leiba tangna phangba changa sing tuminna hatuna makoigi unsa maya amadi machina singba part sing kayabu international market ta asuki matik yamna tangna yonaribani adubu asigumlaba thodok ama hairiba thodok asita sa singi machi sing natragana heroin number 4 na chingba sing smuggling toramba nataba masida khwaidagi pikpa jiba makhal amasu oiriba kaksing singbo smuggling tawduna lona puna bahot na ramba mayamna tabiriba sing adu asing bangaktani haibadi kaksing singbo tuminna puduna karbar tongna bahot na ramba aduga masida supna tangi kaksing amagi mamalasi lupa lasing tara nipan phoba oiba thawdog asi April tha sida Kenya da thokibani masigi mari leinana Kenya Wildlife Service na mioi mari phaki makoi sing adugi manungda Belgium macha teenager ani Vietnam macha ama aduga Kenya macha amani Belgium macha ani sina leriba guest house tagi angang ba achoba makhalgi East Africa da phangba kaksing lising manga phagatki kaksing sing aduba makoina test tube lising ani ga chani henbada lasing sing sizinaduna yamna phajana tha ama ni machinjak pijadrabasu hingbagim ongda haptuna thamlamba thengnaki aduga atopa Vietnam amadi Kenya macha ani idudagina kaksing 400 henba phagatki Kenya gi authority singi matung inna kaksing singa siba makoina Europe amadi Asia gi lebak singda puna bahot naramani adu mayamna hangningliba wafamdi makoina tuminna puna bahot naramliba kaksing singasi karida season nana bano haibasini kaksing singasi Europe amadi South East Asia gi lebak singda mioi singna leiduna masibu mayumda chumnagi sanga atay sing yoktuna thambagumna yoknabani hairi mi khudingmaki wakhalon sing loina tongali aduna kaksing sing yoktuna makoina makoigi mahun sing sajaba colony sing saba adubu yengba pamjaba mioi sing aduna yoknabani hairi aduga masida kaksing sing asigi species amadi makoigi size ki matung inna makoigi mamal sing asisu tongan gani hairi masida makoina punna phagat khiba kaksing sing asigi mamal asi $7,700 gi oigani hairi haibadi masi Indian rupees ta 66 lakh ki maya oigani fact number 2 da masigi fact asidi subscriber silnong sin khanbirakpa fact ni Hujikan internet amadi social media singda asigumlaba video singbudi mayamna suita tatno ubiramlagani masida mi singi makokta karigumlaba device ama napsillaga madugi matungda mioi singadugi mamit singadu ango bon thorakpa madugi matungda mioi adu sungning lengdaba aduga hek yengba matamda mi udugi hakchangdagi thawaina tonganna thokiba sumanba virtual oiba sangsar amada mangmangduna leiba sumanba masigi device asigi maming nobin device kawi masigi device asigi mathawasi ariba memory singbo nungsing hanbani haibada real life amuko henbani masi kanagumba mioi ama karigumba mahak adu ICU da leruba targaso masigi device asigi matengna mahakna kari torubano haibada su nungsing hanba ngamgani hairi adu bahangba yaba wafamdi asigumlaba device natraga product ase mamal kayamuk piba jatno masi tasengna real life ta exist toba jatla taseng-badi nobin device hairiba masigi kokta napnaba chip makhalase fictional oiba device amani karigumba somna Netflix ta Black Mirror season 7 yengbiba targadi maduda su uba phongbigani masi Netflix na Black Mirror hairiba series asibu social media singda promote toba amadi marketing toba sina masi mayamna su asengbu oiba jat laina khanabani masigi device makhalase taseng na real life tadi leibanatte fact number 3 da Hojiki matamda khwaidagi thuba khwaidagi yangba mode of convenience makhalasi convenience by year haibadi aeroplane singda chathok chasin tawba sini adubu karigumba matamda somgi wakhalonda nong matang oirabasu soidana hangningba poklamgani hena khalli madudi yamna yangna amadi wangna pairib aeroplane singasi prithibigi wangmalana space ta paithokkiba yadaba jatla yaragana karimaram gidamak aeroplane amatana ngasi phawbada space ta paithokkiba gi pauta driba aduga yadragana masi karimaram gidamak ta yadriba Mi puthok pusin tawriba commercial airline singi makogi top speed ase chaurakna 800 to 900 km/h gi speed ni adubu fighter jet singdadi masigi speed ase 1600 km/h gi speed pawba yauba yauri
aduna mayamnasu hina khangbiramlagani madudi kariguma potsak ama Earth ki gravity asi lanthokuna prithvi gi wangmada paige haiba taragati potsak adu yamdrabada 11.2 km per second gi speed ta paiba ngambo oigadabani haibadi pungda 40,320 km paiba ngambo oigadaba aduna masigi speed asiga sangdamnaruba matamdadi yangle hairiba commercial aircraft amadi fighter jet sing speed asi karisunatte aduga amaromdana aeroplane amasung fighter jet sing engine asi function tongnabagidamagta oxygen gi mathau tai aduga space tadi oxygen amata phangba natte maram asina rocket singna prithvi gi wangmada lanthoktuno paiba ngamlaga commercial airline sing amadi fighter jet sing asina prithvi gi gravity asigi wangmada lanthoktuno paiba ngamdribani aduba malem asida asigumlaba pilot amasu leiri hairiba pilot asina Soibadage mahaki aeroplane bu space ta anirak lanthoktuno Paithokluba mayamsu ihan hana taba matamda masi thajabiramdabasu yai aduba masi taseng bani masigi pilot asigi mamingna Joseph Walker kawi masi mataukaramna thokibano haibada July gi date 1963 gi numitta Joseph Walker hedba pilot asina North America gi X-15 hariba rocket plane asibu test flight amada asuki matik yamna wangna paikiduna masina international boundary for space ni haina su hainariba malem leimai asidagi 100 km wangna leiba Karman line hina khangnariba boundary sibu lanthoktuno pairui X-15 hariba aircraft asi ichamchamba aircraft natte masi NASA amasung US Air Force na saba experimental aircraft ni masi mamangda record tokiba speed limit khudimak loina thugaini ba sakiba experimental aircraft ni aduna masida common oiba fighter aircraft singda panba engine pandabida masida hypersonic rocket power engine palammi aduna masigi aircraft asigi speed asi Mach 5.5 phobu yoromki haibadi 3710 miles per hour gi speed phobu yoromki aduga mahakna paigadaba awangba altitude asina leimai dagi 60 miles wangba mafam haibadi 95.5 km gi sang wangba oigadabani aduba mahaki aircraft ki speed ki ayangba aduna accidentally oina mahakna leimai dagi 66 miles lapa mafam phobu paithokloi aduga space hauriba Karman line leiriba mafam asina leimai dagi 100 km wangba haibadi 62 miles wangba mafam dagini asumna mahakna paigadaba target ki awangba dudagi 31,200 feet hentokna paithokloi matamaduda mahakna Earth ki atmosphere gi curve oiba haibadi akoiba saruktu phobu okhi asumna misak asina itihas ta Soibadage space ta chatluba khwaidagi ihan hanba civilian su oiki fact number 4 ta Mathakta saba tree house budisomna movie da su ubiramba yare aduba Indonesia gi Papua island leiba Korowai hariba tribe makhalasigi makogi yum singasi Mathakta meter nimpumuk wangba mafam haibadi leimai dagi phutcha makuntra wangba mafam da loina sai yum asi saba matamna makoina prakriti goina phangba pochak sing wa amasung palm tree gi mana sing sisinaduna sai masigi tribe kangmo sina makogi yum sing Mathakta saribagi maramase masana masabu ising isaudagi lamlaki sa thiriba sa kai singdagi amati makogi yeknaba tribe kangbo singdagi ngakthoknabagi dawaktani masigi Mathakta saba yum masigi manungda tribe kangbo sina mai hugatuna chaksu thongnai yum sing asigi manungda makoina tangai bhatana okna chingba sa singchu pukhatuna yoknai video siba nungai bi taragadi like share amasung comment tobiyo aduga makha tarakpa interesting oraba fact amasung story singi damakta Amazing Fact Manipur YouTube channel bu mayamna subscribe to busukobigano